Pakhang ama thangna thinduna hatkibagi case ta Leisabi ani pakhang ani jail da thajinkre. Tha sigi taruki nungtil pung ani ga minute yankhai rom tarakpada kai bulam jaw PS na konba sendra mana ki ithing da thokpa khatna chainabagi thodokta Palace compound dagi Sri Govinda Zero tagi salai thiam kungama thoi apok PTS Karuna buthang na thinbadagi laikan nabada kanbang amdana laikidaba thodokki matangda police na lokhatpa case ka mari leinana fakhiba Leisabi ani pakhang ani ngasi court puthok matung da jail da thajinkre ngasi court na judicial custody da remand tawkhra Leisabi ani adugi mamingna Kwakaithel konjeng laikai dagi loitong bampingki kungani thoi apokpa laikhidraba el nilamani amasong naga mapal kangjabi leirak macindagi lamabam taibangan bikunga tare apokpa el amuchawni aduga pakhang ani duna hiang thang maning laikai dagi laisang them lanchen ma kunga ma thoi apokpa el loken amasong Palace compound dagi yumlembam Calvin kunga humdoi apokpa YLN kawi hari makhoi maribu case asiga mari lena police na farba matungda mari leinaba court gi police custody da remand lauthaduna wahang paun chatharaba matungda ngasi police custody gi matam loiraduna police na makhoi bu judicial custody remand prayer tawraduna puthorakhi bada court na so ayaba piduna jail da thajinkibani makhoi mari bu CJM Bishnupur gi court puthokadaba court asigi magistrate suti laukhibadagi lamfel da leiba CJM Imphal iski court da oina puthorakhi Sangthok sangsin fawbe adriba matam asta sentas pangthok labadi logi wangmada sangsilakhiba mitop sing yausin khiba amadi makoina tawning pamba mongda census ki manung channa thabu tahun khibe yai phibam asida census pangthok rabadi ekhoi gi yelhu mi sing soidana mutragani haini kumbi gi social worker antem sanjoina phongdokre pause asna khana na lobo interview amada antem sanjoina makha taraduna hai manipur da hojik oiriba phibam asida census pangthok pa sumloi kanglon gi matung ina census matam khara yaithok pa su yai adubu luribadi census yaithok pa duna te census tawjingai mamangda sangsilakhiba mitop mian sa sing amadi recognize oidaba khulsing khangduk na bhona ba loina na ningthina record ama thamhoduna sangsilaki mitop mian cha sing adu detention center da thamhobaduni Indian Home Ministry gi maikai gi mamang tha Myanmar amadi Bangladesh tagi sangsilaki mitop mian cha sing numit kuntrani gi manungda masak khangdok laga card among piraka detention center thamgadabani karigum masak khangdok ngamdraga di Myanmar amadi Bangladesh masa sing adu maramdamda halankigadabani haina state government sing da hairakhiba laikhrabani India na mitop mian cha sing gi leifam daram salana te haina su pongdorakrabani maram aduna center na pongdorak liba wafam asi khudung chabala huraga thabuk tahuba chumgani July kunga mathoi pangthokadorba parliament ki nungjumi fam asida Manipur dak inner amadi outer gi MP ani amadi Sabagi MP Leisemba Sanajaw Yaona Manipur sangsilak liba mitop mian sa singi hek khandokpa amadi detention center da thambang amjre fawa census pangthokpa yaroi haiba wafam pukhatuna thabuk oina pangthok anaba hotnabiyu loinana unrecognized mitop mian sa singna tasingthriba khulsing masa khangdoknaba mechanism ama puthoknaba gi wafam taksin biyu mamangi census da su saupok pokiba kaya yaukibana Manipur da hojik thokliba awaba simayuk nabani haibasi losing basing ningsing biu nongmakang dana masing thingam dana sangsilak liba mitop mian sa sing asina Manipur da suna gilan jener padagi matam khara saidang duna leibagi mohota Manipur gi sing lam sing khunda silakpa asina piriba awaba Piraka doriba saithing sing ekhoi punna khangmin hobo chumgani hena leibak thirbadi hojik leiriba lengak asina sangsilak liba mitop mian sa sing yamna ningthina detect tawduna record ama thambangam daba asini Manipur gi yumthang riba Mizoram state ki government na di Myanmar ri sangsilak liba mitop mian sa sing yamna phasana detect tawduna record thamduna ningthina data maintain tawduna thamli Manipur gi oina su sangsilak liba mitop mian sa sing detect tawna biometric namhanduna hotnaramba adubo hojik mai pakpa ngamdana leiri wahang amagi paukhumda mahakna hai Manipur sangsilak liba mitop mian sa sing kadai da leiribano kaya yamna sanglakrabano haiba sabsana haiba ngamdri mamangi leirang na sangsilak liba mitop mian sa sing khangdokna bohona ki matam aduda singilam singda anuba khullising amarom tasindun leiramba thengnari haina phongdokhibani adubo hojik mitop mian sa sing gi anuba khullising ani ki mathakta tasinduna khunda laita sinkhre haina su phongdorakpa leirabani asiguma phibam asadi Manipur da leiriba yelhongmi sing mutkiba haiba si soidrabani maram aduna athubu matamda lengak semduna sangsilak liba mitop mian sa sing khandoknaba thabuk chathaningi mitop mian sa sing na pikthalaba matam asida Manipuri yauna ayamba state sinta kunja 2026 ki April 1 dagi census tawragani haina phongdorakpa asina Manipur gi miyamda koksawbi kaba haibadu ohelle karigumba Manipur da hojik oiriba phibam asida census pangthokpa tarabadi state government na masak thangdokpa ngamjriba khulsing haibadi recognize tawdraba khulling sing ani henma leiriba mioi khudimak census asigi manung de yausin kiba yabagi akiba chauna leire loin yadaba mongdu sangsilak kiba mioi lakaya asi census ta yaugrabadi legally
ओइना इंडिया की बोनाफाइड सिटीजन अमु ओइख्रगनी मणिपुर की मियाम की मिहुत ओरिबसिंग मरु ओइना रूलिंग दे लेरिबसिंग लेबाक असिदा थोकलिबा अवाबा फिल्म असिदा तुमिन्ना लैथोकपिगनु मणिपुरी मांगबदना खुशु यावी हाइबसिसु कौबिगनु मरम अदुना मणिपुर की अपुनबगी सक्तम काइदनबा अमदि येलहौमिसिंग कनबा ngamhonaba मणिपुर बुंगसिजबा असेंग बलुसिंग ओइरबदि सेंटर दा अकनबा मोंगदा तक्सिनबियु लोइना मयु मयमदा हंजिनबा ngamdana लेरिबा मियसिंग अथुबदा हंजिलहनबा सुहनबियु नत्रबदि लेबाक असिगी लुसिंगबनी हाइबदि मियामनि इकाइजबा फावरे हाइनसु महाकना मखाताना फोंदोखि लमदम असिगी लुसिंगबसिंगना अमत ओइना पुनसिलगा गवर्नमेंट अमा हौजिक फावो सेंबा ngamdaba हाइबसि यामना लेबक्तिबनी मसिना मरम ओइरगा मणिपुर की मियाम खमथेंगना वहल्ले लोइना चौखटपगी लंबीदा खमथेंगना थिनथान हाइबदसु ओइरे मणिपुर की हौजिक ओइरिबा अरुबा फिबम मसिगी मरक्ता सेंसस अमदि डिलिमिटेशन तौगनी हाइरकपा असि इखोइ पुमनमकी ओइबा यामना लेबक्तिबनी म्यांमारदा थोकलिबा सिविल वार असिनसु मरम ओइरगा मणिपुरदा संसिलकलिबा मिटोक मियानचासिंग असि करिगुंबा इंडिया गवर्नमेंट फाजना बॉर्डर असि फेंसिंग मपुंग फाना तौबिदुना अमदि ngaksenbirabadi मणिपुर तारिबा अवाबा असि तारमदबसु याई मणिपुर की चीफ सेक्रेटरी ने लांजेना तुना रिलीफ कैंपसिंग दे लेरिबा मियोइसिंग सही असि दिसंबर था फावबगी मनंगदा मयु मयमदा हंजिलहनगनी हाइना फोंदोरकपा यामना नुंगाई अदुबु मखोइदा सुनागी लुपा लाख 1.7 खक पीगनी हाइबसिदी यामंदी यामजबदे लुपा लाख 5 दि पिहननिंगी इंडिया गवर्नमेंट मणिपुर थोकलिबा इशू असिगी मतंगदा थवाई हक्संग यावना होटनबिद्रे हाइबदुदी यामना मयक सेंगले ngaliंगे इशू असि लोइसनबिबा याबदी हौजिक मणिपुर प्राइम मिनिस्टर नरेंद्र मोदी लाकपा याय हाइनरी लाकदबदी मानदे अदुबु करिगुम प्राइम मिनिस्टर नरेंद्र मोदी लाकलगदी लंचनरिबसिंगना मयोकनरिबा अवाबसिंग असि कोप ngamnabagidamta asoba package ama lahunaba hothaningi लोइना खुदोंचाबा खरा फंगबगीदमक्ता मिटोप मियानसासिंगदा आधार कार्ड पिसिलिबा स्टेट असिगी थबुक तौबा मियोइसिंग करिगुंबा ममा लेबाक मणिपुर बु तसिंगना नुंगसिबु ओइरबदि तौफम थोकते मसिना लमदम असिदा लेरिबा येलहौमिसिंगदा असोबा चैथेंग पी कायना थंगदा इकोइगी येलहौमिसिंग मुतखिबा याबगी अकीबा फावबा लाक्लबनी मरम अदुना लेंगा की थबुक तौरिबा ऑफिशियल सिंग मसिगुंबा अरानबा थबुक असिसु तौहनिंगदे हाइरि ngarang ayuk pung tararom tabada Imphal East ki Sagolmang Police Station ki manungsan basa nung sa ibu lokal ki singtakta nung may round tararom kapagi makhul tabada ki lawfam da lawsu duna leramba lawmi sing pakhat pada ki safagata mung fam da singkat na rakre Manipuri Police ki social media ki platform amu oriba Facebook page ta tagalak pagi matung ina sa nung area da nung may kapagi thawdok thoki ba laite hairi thawdok asigi matang da kunjasing na phongdorok pagi matung ina Kuki Millitantsingi Natta sing na nung may kap thorok pada haktheng na thengna raw fawu Manipuri Police ki may kay digi nung may kapa laite hairi basi kay gino lawmi sing asok apon yaroba matam da nung may kapi haiga doribra ahanba nung may kaplakpagi makhol tabada Manipur ki PR laibani na kari su thoidokpa tawroidra haibagi wakhal da thabuk sukhi adobo nung may kapagi makhol tawsilakpadagi mafum adu duty tawriba IRB na refree khongduna labuktagi kakhathanki chawbulakon da nongpok mai kairom da thangnaba lairiba kuki kulsingdagi chawrang nung may round taraga manga rom kaplakhibani mamang da su mafam adu Kuki sing na langba may thabana singba makhoina tawningba ta tawduna lagli adobo may taygi khul ngakduna lairiba khul ngakpa singi khulai di phagatpa lawkhatpa tawri aduga Kuki singi mai kaidagi di lawkhatpa ude amadi makhoina nongmai kaplaba su kapagi makhulta de hairaga matau karamba singkhongda ikhoina maitai lomi sing thabuk su ngamgadaribano haibasi phongdoknaki thawdogasi matang da ngasi coordinating committee on Manipuri integrity kokomi farmers wingi kangbuna hakthingna chatuni yengsin khre yengsin khongset adda farmers wingi convener AB elang chana hai singkhong singa da leriba लौमी सिंह निंगथीना लौ उबा यानाबगी लेंगांगना पैखलखिबा थौरांगी मनुंगसना फ्लाइंग स्क्वाड सेमदुना अमदि मणिपुरी सिक्योरिटी पर्सनल सिंह डिप्लॉय तहनखिबनी अदुबु लौमी सिंह निंगथीना लौ उबा ngamdrabadi फ्लाइंग स्क्वाड असि सेमबगी मथौ तादे हंदक पोबलादा हल अमा कुकी सिंह नोंमै कापसिलकपदा पांदुना सोखिबगी थौदोकसु लेख्रे नोंमै कापसिनदुना मियोय अमदा पालबा मतमदा नोंमै कापसिलकले हाइगद्रा लौफम द लौ सुरिबा लौमी सिंह नोंमै कापा मखोल ताबदगी मिपाइदुना चेंखना रखिबा असि मरम साइ तंपाक्तना लक्सिलगा चिंगदना फ्री थादोकपा असि मरम करिगिनो चिंगद तौनिंगबा तौरिबा असि लाक्सिनदना मतौ करमना लमदम असिदा तंतु लेताबु पुरकदोरिबनो अथुबा मतमदा लेंगाकना येंगसिन हनिंगनि हाइना मखा ताखि